ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯇꯪ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯃ ꯄꯅꯤꯄꯠ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯂꯩꯔꯝꯃꯤ, ꯃꯗꯨꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯥꯏ ꯆꯣꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯤꯅ ꯂꯥꯟꯕꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ ꯃꯤ ꯈꯔꯅ ꯃꯉꯣꯟꯗ ꯍꯥꯏ, ꯐꯂꯥꯅ ꯎꯃꯪ ꯑꯗꯨꯗ ꯕꯨꯖ꯭ꯔꯨꯛ ꯑꯃ ꯂꯩꯕꯅꯤ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯨ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯅꯤꯌꯝ ꯑꯃ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯊꯨꯡꯕ ꯌꯥꯏ꯫ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ, ꯆꯩꯔꯛꯄꯁꯨ ꯌꯥꯏ꯫ ꯌꯥꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯔꯨꯅꯨ꯫ ꯎꯄꯥꯏ ꯑꯃꯇꯪ ꯇꯧꯕꯤꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯧ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯨꯖ꯭ꯔꯨꯛ ꯑꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔꯁꯤꯡ ꯑꯁꯨꯝꯅ ꯂꯤꯖꯔꯝꯃꯤ: ꯍꯌꯦꯡ ꯀꯦꯁꯀꯤ ꯇꯥꯔꯤꯈ ꯊꯣꯛꯏ, ꯑꯗꯨꯕꯨ ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯖꯃꯨꯅꯥ ꯇꯨꯔꯦꯜ ꯑꯩꯒꯤ ꯈꯨꯗꯨꯝꯗ ꯂꯩꯕ꯭ꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯟꯖꯅ ꯍꯥꯏꯖꯔꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯨ, ꯖꯃꯨꯅꯥꯗ ꯍꯥꯏꯌꯨ, ꯄꯨꯟꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯔꯛ ꯊꯛꯂꯛꯇꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯍꯛꯇꯤꯟꯅꯗꯕ ꯅꯨꯄꯥꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨꯃꯛ ꯍꯥꯏꯔꯨꯕꯗ ꯖꯃꯨꯅꯥꯒꯤ ꯏꯃꯥꯏ ꯆꯣꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯥꯒꯤꯗꯃꯛꯇ ꯂꯝꯕꯤ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯖꯃꯨꯅꯥ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯊꯣꯛꯈꯤꯕꯒ ꯍꯥꯟꯅꯒꯨꯝ ꯏꯁꯤꯡ ꯆꯦꯟꯕ ꯑꯃꯨꯛ ꯍꯧꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥ ꯇꯥꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯆꯣꯞꯍꯜꯂꯕꯅꯣ? ꯆꯥꯗ ꯊꯛꯇꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯁꯣꯝꯗꯅ ꯅꯁꯥ ꯅꯎꯗꯨ ꯁꯃꯨꯃꯨꯛ ꯅꯣꯏ ꯄꯦꯠꯂꯤ꯫ ꯐꯔꯦ, ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯆꯥꯗꯦ ꯊꯛꯇꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯈꯨꯁꯤꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔ? ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯄꯣꯛꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯤꯕꯔꯥ? ꯍꯔꯥꯝꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯊꯣꯛꯇꯕ꯭ꯔꯥ? ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯈꯟꯗꯣꯛꯎ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯕꯨ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯜꯍꯜꯂꯦ꯫ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯨꯟꯅ ꯇꯥꯎ, ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯆꯥꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯇꯧꯕ ꯉꯝꯅꯕꯒꯤ ꯅꯦꯠ ꯇꯧꯔꯒ ꯆꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯛ ꯑꯥꯗꯥ ꯇꯧꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯗ ꯆꯪꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯋꯥꯔꯤꯗꯤ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯍꯗꯤꯁ ꯑꯃꯗ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯪꯒꯅꯤ꯫ ꯃꯗꯨꯗꯤ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯃꯤ ꯑꯃꯗ ꯇꯥꯡ 360 ꯂꯩ꯫ ꯃꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯡꯁꯤꯡ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯁꯗꯀꯥ ꯇꯧꯐꯝ ꯊꯣꯛꯏ꯫ ꯁꯍꯥꯕꯤꯁꯤꯡꯅ ꯍꯪꯒꯠꯂꯤ, ꯌꯥ ꯔꯁꯨꯂꯨꯜꯂꯥꯍ, ꯅꯨꯡꯇꯤꯒꯤ ꯁꯗꯀꯥ 360 ꯀꯅꯥꯅ ꯄꯤꯕ ꯉꯝꯒꯅꯤ? ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯈꯨꯝꯕꯤꯔꯛꯏ, ꯃꯁꯖꯤꯗꯇ ꯑꯃꯣꯠ ꯑꯀꯥꯏ ꯇꯥꯔꯝꯕ ꯑꯗꯨ ꯂꯧꯊꯣꯛꯂꯝꯕ ꯑꯁꯤꯁꯨ ꯁꯗꯀꯥ ꯇꯧꯕꯒꯤ ꯁꯋꯥꯕ ꯐꯪꯏ꯫ ꯂꯝꯕꯤ ꯆꯠꯄꯗ ꯑꯄꯟꯕ ꯄꯤꯕ ꯄꯣꯠꯁꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤꯡꯇꯦꯛ ꯆꯩꯇꯦꯛ ꯂꯧꯊꯣꯛꯂꯝꯕꯁꯨ ꯁꯗꯀꯥꯒꯤ ꯁꯋꯥꯕ ꯐꯪꯏ꯫ ꯑꯗꯨꯒ ꯆꯥꯁꯀꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯗꯀꯥ ꯇꯧꯕꯒ ꯃꯥꯟꯅꯩ꯫ ꯃꯔꯝꯗꯤ ꯅꯃꯥꯖ ꯁꯣꯟꯕꯗ ꯃꯤꯑꯣꯏꯕꯒꯤ ꯇꯥꯡ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯇꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯗꯀꯥꯅꯤ꯫ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯗꯨꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯂꯥꯝ ꯇꯧꯕ ꯁꯗꯀꯥꯅꯤ, ꯑꯐꯕꯒꯤ ꯍꯨꯀꯨꯝ ꯇꯧꯕ, ꯐꯠꯇꯕꯗꯒꯤ ꯊꯤꯡꯕ ꯁꯗꯀꯥꯅꯤ, ꯅꯨꯄꯤꯒ ꯐꯝꯗꯤꯟꯅꯕ ꯁꯗꯀꯥꯅꯤ, ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕꯗꯤ ꯆꯥꯁꯀꯤ ꯅꯃꯥꯖ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯗꯀꯥ ꯑꯣꯏꯍꯜꯂꯤ꯫ ꯁꯍꯥꯕꯥꯌꯦ ꯀꯤꯔꯥꯝꯅ ꯍꯪꯒꯠꯆꯩ, ꯌꯥ ꯔꯁꯨꯂꯨꯜꯂꯥꯍ, ꯀꯅꯥꯒꯨꯝꯕꯅ ꯃꯁꯥꯒꯤ ꯅꯨꯄꯤꯗ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯑꯁꯤꯁꯨ ꯁꯗꯀꯥ ꯑꯣꯏꯒꯗ꯭ꯔꯥ? ꯈꯨꯝꯕꯤꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯥꯒꯤ
अपाम्ब अदु मफम चादब अतोप नुपीसिंगदा पांगथोकनबदि गुना ओइरोइद्रा हाइबदि जिना हरामनी अदुना जिनादगी ngathokchenabagi net tawraga masagi nupigi manakta changba asi tasengnamak sawabki thabakni asumna chaba thakpa tumba hippa setpi inba khudimak Allah gi athang injanabagi wakhal thamlaga oirabadi ibadat ki manungda challi Allah taala na haizak khara sida amal tawbung amagi pangal pina bi oisanu